ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯈꯨꯃꯨꯖꯥꯝꯕ ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯌꯨꯝ ꯀꯌꯥ ꯑꯩꯈꯣꯏ ꯕꯣꯝ ꯁꯤꯖꯤꯟꯅꯔꯒ ꯊꯨꯒꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯏꯆꯟ ꯃꯤꯅꯤꯇꯥ ꯑꯩꯈꯣꯏ ꯌꯥꯝ ꯁꯣꯛ ꯑꯣꯏ ꯀꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯊꯨꯒꯥꯏꯕꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯦ ꯀꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ ꯏꯕꯣꯝꯆꯥ ꯃꯩꯇꯩ ꯀꯣ ꯁꯟ ꯑꯣꯐ ꯑꯦꯟ ꯀꯂꯥꯆꯥꯟ ꯃꯩꯇꯩ ꯈꯨꯃꯨꯖꯥꯝꯕ ꯃꯩꯇꯩ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯅꯍꯥ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯐ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯅꯥꯎ ꯑꯃꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯁꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯤ ꯃꯥꯒꯤ ꯃꯌꯨꯝꯁꯤ ꯂꯥꯟ ꯀꯟꯅ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡ ꯀꯟꯅ ꯇꯧꯔꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯕꯣꯝ ꯇꯧꯔꯒ ꯊꯨꯒꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯤꯡꯐꯨꯡ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯁꯨ ꯑꯗꯨꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯑꯗꯒꯤ ꯑꯦꯅꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯗꯥꯏꯇ ꯐꯖꯅ ꯂꯧꯕ ꯑꯗꯨꯒꯨꯝꯕ ꯏꯅꯥꯎ ꯑꯃꯅꯤ ꯃꯥꯁꯨꯀꯣ ꯊꯃꯣꯏ ꯁꯣꯛꯑꯦ ꯌꯥꯝꯅ ꯃꯥꯁꯨꯀꯣ ꯊꯃꯣꯏ ꯁꯣꯛꯑꯦ ꯃꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯍꯥꯟꯕ ꯏꯔꯥꯡ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯗ ꯃꯥꯒꯤ ꯒꯟ ꯍꯥꯎꯁ ꯑꯃ ꯂꯩꯖꯕꯅꯤ ꯒꯟ ꯍꯥꯎꯁꯇꯨꯒꯤ ꯅꯣꯡꯃꯩ ꯃꯌꯥꯝꯁꯦ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯅꯍꯥ ꯃꯌꯥꯝꯗꯤ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯌꯥꯝꯁꯤ ꯂꯨꯠ ꯇꯧꯕꯤꯈ꯭ꯔꯦ ꯃꯔꯨ ꯃꯌꯥꯝ ꯂꯨꯠ ꯇꯧꯕꯤꯈ꯭ꯔꯦ ꯀꯣ ꯑꯗꯨ ꯃꯇꯥꯏꯗ ꯃꯥꯒꯤ ꯂꯩꯔꯝꯕ ꯑꯦꯁꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯨꯠ ꯇꯧꯕꯤꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯀꯥꯏꯔꯒ ꯁꯤꯕꯝꯗꯒꯤ ꯍꯤꯡꯒꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯅꯥꯎ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅꯦꯕ ꯏꯕꯣꯝꯆꯥꯁꯦ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯨꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯨꯒꯥꯏꯈ꯭ꯔꯦ ꯈꯣꯠꯀꯥꯏꯈ꯭ꯔꯦꯅ ꯄꯥꯎ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯒ ꯃꯁꯥ ꯃꯃꯤꯠꯅ ꯎꯔꯨꯗꯕꯅꯤꯅ ꯃꯗꯨ ꯉꯁꯤ ꯐꯥꯎꯕ ꯁꯥꯡꯅ ꯑꯩꯈꯣꯏ ꯈꯥꯡꯉ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒ ꯇꯦꯂꯤꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯃꯥ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯌꯨꯝ ꯕꯣꯝꯗꯣ ꯊꯨꯒꯥꯏꯕ ꯌꯨꯝꯁꯦ ꯃꯥ ꯃꯁꯥꯃꯛꯀꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯗꯤ ꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯔꯦ ꯃꯥ ꯃꯁꯥꯁꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯎ ꯇꯥꯖꯕ ꯃꯇꯝꯗ ꯉꯔꯥꯡꯁꯤ ꯃꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯦ ꯀꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯉꯔꯥꯡ ꯃꯥ ꯃꯁꯥꯃꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯣ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯥ ꯉꯔꯥꯡ ꯇꯥꯔꯤꯛ 23/07/2024ꯗ ꯃꯥ ꯃꯁꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯥꯅꯀꯣ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯃꯣꯔꯅꯤꯡꯗ ꯀꯩꯗꯧꯔꯦ ꯖꯤꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯃ ꯆꯜꯂꯦꯅ ꯄꯥꯎ ꯇꯥꯖꯔꯦ ꯖꯤꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯤ ꯃꯥ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯨꯛ ꯗꯥꯛꯇ ꯑꯃꯨꯛ ꯊꯥꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯥꯏ ꯀꯟꯁꯔꯟ ꯄꯤ ꯑꯦꯁꯅ ꯑꯃꯨꯛ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯂꯧꯈꯠꯀꯅꯤ ꯄꯥꯎ ꯇꯥꯏ ꯀꯣ ꯃꯁꯤ ꯑꯁꯤꯅ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯃꯅꯤ ꯀꯣ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯏ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯃꯗꯨꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕꯗ ꯌꯥꯎꯔꯤꯕ ꯃꯥꯛꯁ ꯎꯞꯄ ꯅꯤꯄꯥꯗꯨ ꯃꯥꯏ ꯃꯃꯤꯡ ꯃꯊꯥ ꯈꯪꯉꯦ ꯃꯥꯏ ꯀꯝꯄ꯭ꯂꯦꯟꯗꯨꯅ ꯌꯥꯎꯔꯦ ꯀꯣ ꯀꯝꯄ꯭ꯂꯦꯟꯗꯨꯗ ꯌꯥꯎꯔꯦ ꯃꯃꯤꯡ ꯃꯊꯥ ꯂꯣꯏ ꯈꯪꯉꯦ ꯃꯥꯅ ꯀꯝꯄ꯭ꯂꯦꯟꯗꯨꯗ ꯃꯥꯅ ꯄꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯀꯝꯇ ꯌꯦꯡꯖꯒꯦꯀꯣ ꯃꯥꯅ ꯁꯤ ꯄꯟꯕꯗ ꯌꯥꯎꯔꯤꯁꯤ ꯖꯨꯅꯤꯌꯔ ꯖꯦꯝꯁ 27 years ꯀꯣ ꯑꯁꯤꯗꯩꯗ ꯃꯥꯛꯁ ꯃꯦꯝꯗꯣ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯞꯄꯗꯣ ꯀꯣ ꯒꯤꯜ ꯖꯦꯝ ꯍꯥꯏꯁꯦ ꯒꯤꯂꯥ ꯖꯦꯝ at the rate of junior james 27 years are included ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯛꯁ ꯎꯞꯄ ꯅꯤꯄꯥ ꯑꯃ ꯉꯁꯥꯏꯒꯤ ꯌꯨꯝꯗꯨ ꯊꯨꯒꯥꯏꯔ ꯃꯇꯨꯡ ꯊꯣꯛꯂꯛꯄ ꯅꯤꯄꯥꯁꯦ ꯃꯥ ꯃꯁꯛ ꯈꯪꯉꯤꯑꯕꯀꯣ ꯑꯗꯨꯅ ꯁꯤ ꯃꯣꯏꯒꯤ ꯖꯣꯃꯤ ꯅ꯭ꯌꯨꯁꯇ ꯐ꯭ꯂꯥꯁ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕꯗꯒꯤ ꯐꯪꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯦꯖ ꯑꯃꯗꯒꯤ ꯐꯪꯕꯗꯒꯤ ꯃꯥꯅ ꯉꯁꯤ ꯀꯩꯅꯣꯗ OC ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯤ ꯃꯁꯛ ꯈꯪꯉꯦ ꯑꯗꯒꯤ ꯇꯧꯔꯤ ꯄꯣꯠꯇꯨ ꯀꯨꯀꯤꯅꯅꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯤ ꯏꯆꯟ ꯃꯤꯅꯤꯇꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯁꯦꯡꯅ ꯂꯥꯟ ꯍꯧꯔꯛꯈꯤꯕꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯀꯟꯕ ꯉꯝꯈꯤꯗꯕꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯅꯦꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗ ꯍꯧꯔꯛꯈꯤꯕ ꯏꯁꯨꯗꯨ ꯍꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁꯦꯁ ꯂꯩꯗꯅ ꯅꯨꯃꯤꯠꯇꯨꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦꯅ ꯈꯜꯂ ꯐꯥꯎꯕꯗ ꯅꯦꯛꯁ ꯗꯦꯗꯗꯤ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝ ꯊꯥꯖꯤꯟꯗꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝ SP ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯀꯣ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ SP ꯂꯩꯔꯤꯕꯅꯤ ꯃꯥꯏ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯟꯁꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯌꯥꯝꯗꯨꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨ ꯇꯧꯔꯀꯥꯟꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯕꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯁꯦ ꯂꯧꯕꯤꯗ꯭ꯔꯤꯕ ꯁꯦꯟꯇꯔꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥ ꯍꯪꯉꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏ ꯄꯣꯏꯁꯟꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯅꯥꯎꯔꯦꯝ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒꯤ ꯌꯨꯝꯁꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛꯁꯤ ꯊꯨꯒꯥꯏꯔꯤꯕ ꯁ꯭ꯇꯥꯏꯜ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯛ ꯆꯥꯎꯕ ꯕꯤꯜꯗꯤꯡꯗꯨꯃ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯕꯣꯝ ꯃꯗꯨ ꯁꯤꯖꯤꯟꯅꯒꯗꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗो ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯕ ꯋꯥꯟ ꯇꯥꯏꯝ ꯑꯃꯨꯛ ꯄꯣꯛꯈꯥꯏꯕꯗ ꯌꯨꯝꯗꯣ ꯄꯨꯂꯞ ꯅꯤꯡꯈꯥꯏꯔꯤꯅꯦꯕꯀꯣ ꯒꯖꯥꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛ ꯄꯨꯔꯥ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯋꯥꯔ ꯐꯤꯜꯝꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯇꯧꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯩꯈꯣꯏ ꯇꯧꯈꯠꯂꯛꯑꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯌꯥꯝ ꯂꯥꯏꯅ ꯂꯧꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ꯭ꯔꯕ ꯏꯆꯝ ꯆꯝꯅ ꯌꯥꯝ ꯂꯥꯏꯅ ꯂꯧꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯪꯖꯅꯤꯡꯉꯤꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯩꯔꯤꯕ ꯈꯨꯃꯨꯖꯥꯝꯕ ꯂꯩꯀꯥꯏꯗꯒ ꯍꯧꯖꯤꯛ ꯄꯨꯔꯥ ꯄ꯭ꯂꯦꯟ ꯑꯣꯟꯊꯣꯛꯇꯅ ꯕꯨꯜꯗꯣꯖꯔ ꯇꯧ ꯇꯛꯈꯥꯏꯗꯅ ꯌꯣꯠꯆꯩ ꯃꯆꯥ ꯑꯃꯨꯛ ꯊꯤꯡꯒꯠꯄꯗ ꯇꯦꯟꯁꯥꯏ ꯇꯧꯔ ꯂꯦꯜꯂꯒ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯌꯣꯠ ꯀꯧꯇꯥ ꯌꯣꯟꯕ ꯀꯥꯡꯕꯨꯗꯨ ꯄꯤꯊꯣꯛꯇꯅ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯣ ꯑꯗꯨꯒꯨꯝꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯆꯥꯎꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯒ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯁꯦꯝꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯈꯤꯇꯁꯨ ꯃꯤ ꯑꯣꯏꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯆꯍꯤ 30-40 years ꯑꯍꯜ ꯂꯃꯟ ꯊꯝꯕꯤꯔꯝꯕ ꯆꯍꯤ 50-100ꯒꯤ ꯋꯥꯔꯤ ꯆꯍꯤ 90-90ꯒꯤ ꯋꯥꯔꯤꯗ ꯑꯍꯜ ꯂꯃꯟ ꯏꯕꯣꯝꯆꯥ ꯄꯣꯛꯏꯕ ꯕꯕꯥ ꯄꯣꯛꯏꯕ ꯃꯄꯨ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯁꯥꯒꯠꯆꯔꯛꯄ ꯑꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 100 ꯆꯪꯅ ꯆꯍꯤ 100 ꯆꯪꯅ ꯁꯥꯒꯠꯆꯔꯛꯄ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯀꯨꯞ ꯑꯃꯗ ꯉꯁꯤ ꯀꯩꯗꯧꯔꯒꯦꯕꯨ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯕꯨ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯉꯁꯤ ꯀꯩꯗꯧꯔꯒꯦꯕꯨ ꯀꯨꯀꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯁꯦꯀꯦꯟ ꯑꯃ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯁꯤꯜꯂꯤꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯥꯏꯒꯤ ꯑꯦꯔꯅꯥꯁꯤꯗꯗꯤ ꯑꯩꯈꯣꯏꯅ
justice sama thong tari ba sai areas de khoina sai lan yam pam gi wanate ai khoi amna to wanate cookie de tawi thosi ka henandra hai ba ji khoi ngasi haban thok thosni da mo to lan ji mai tai dra na ta government dra ko masi honorable chief bisam tatra hai bo he mane ba ngasi cookie khulai bai ba singina center gi lenga ki mathak ta no ka khiu yaubra state gi lenga ki mathak no ka khiu yaubra adu ka kai handa mo khulai pai ga ngasi shu to na ga ngasi ke da wimda mai tai bra onli bno mo na ngasi shu to win na ma da no mo fa pai ga ngasi le ji kai dum to le bno ai ta ga di mo na dream ma mangala ma sai kun thane fugi batung da ai khoi na khulai ma ta chana pa shela kanda ko gasagi icham chamba gasagi toan bang gasagi mi masing yam jita batu gumba gasagi community macam sa jingdam sel kanda nam dan lamlau tor kanda gasagi maya hiri tumna hala kanda gasagi mugi lewa mo na sadu mo chakal person adu gi marum ka dawre center government mo ting mangla ka dawre leiri mani bu tam paki leiri batu gumba gasagi mama lebak ning ka ta pa batu gumba de na mana lebak ki khanjari be mayam jingje losil lege na khan batu gumba mugi lang do gasagi mabuk chen phata bugi o kholon do adu ku gi tong kanda thone to ba question am lai ne ba ko ana sigi anisi para matungda tuura chamin na matungda hojita ibi suji deida ibom cha khum jamam gi leiriban nawem ibom cha gi ngasi mayum thugai ri style je ngasi lewek phadena ngasi ka dawre viral video duna ngasi evidence oire aduga viral video duna ka dawre ngasi di center ko no sakhi ho jare mani ko no sakhi ho jare ko adugu mayum mayam jingdo adugumba wana saksak ko yum mayam jingdo yam line bom fit tau tau duna dagi bul chamin ngana thugai hi ne mai te khun mayam ji asi ai khoina kari ground da kamaina madu moida excuse people gi lambi le tunis ni khan poche miyo bani ngapi bi ai dialogue to do ya chumme adubu dialogue sikam ka to du no ba karba ka no hai missing phaga bani drug thari ko phaga da bani illegal immigrant tak thok da bani hai ba leibak thugai na chinma matam da mi hal yo missing ja hara tak tam tum pha pun ba na ta na sagi mogi ba to ya mo thada to ya to matung da ka dawre aduda yawji da mi kangu ku thakana matungda thagdala ko yawji da bani ko di yawji de har kana aduda compromise la ka do ne ko aduda ta da ju poi khoina ka sagi kari ground da moida khoina kari ground da moida drug popi thai kangu jinu oi sadori bra illegal immigrant mayam ngasi yum thugai ba adugu bom do yum thugai kangu jinu ga ko oi sadori bra natragana adugu ka sagi lebak thugai da sin da khulai mat chana pai ga leiri ba adugu kuki armed terrorist group drug mafia kangu jinu ko oi sadori ba ko san la ine ko adugu mo mayam hindu ngau pi ka na le re uti kuki emele tara aduna ngadu ngau pi le grabane ko haji assembly pham bak do mo la khidra bani hayi hi tai kun thawa thode assembly hodro bani ko yeng tai let's see ko moina achuma sadana moina panga ngang kan nga sagi mogi tan hong demand tan ba mogi to hong thok to mo tam da do ekhoi ka shu mo do khoi overle to thinde to go tabu himinari ba marak sidhe sagi moina ite yarani ga na moina si tawri be style me am jinga sidhe ke dawre khumu jama likai da ngasi nawem ibom chagi mayum ngasi di phone na video viral ora kana dinga si asi center na ngasi karimi chumi duri game asi national news khuri ya ora bani leiri mo tawri style du community ani gi marak tang hak pen da badagi na tagna kai posa khada taw thok man bring jing biyo intention ma yauri mo da intention ma leiba chuchampur gi area jidi da mai tai ta haloi tak tam ta thok da ne ha ti mo gi intention ma yauri ba more da kangpok pi da periphery area jing da mo na mai tai jing ge pulak tu ma yauna mi mo shila i ko sigi intention je sigi intention ji kari no ba justice ma to su ya ro ko aduna sigi justice to na ma da center na mission khai nai mo je asi ko yenga da khanga da buni adu hajik lei riba hajik ibom jana ko gi nawe ibom jana ma sama na ngasi di imphal police station da ngasi masala complaint ma tor matung da magi mai na ba chuchampur gi concern ps da ngasi thani hare adu fir ko ni hare lokho matam da athu matam da thabo thok biyo ko thabo thok gi don pha da buni pha matung da chapchana mo da dandi pi da buni adu matai da ngasi ma da tana ma pha matung da ngasi ko rajin na tadu yauri me amndo madu khoina madu miya mangdo madu khang pha thu do ne bot adu ma chap sa action ma to dunga makta ta sing nai khoina sai area si de sagi yajani putuk to di khoi yaroi anu sai area si khoi yajani si sagi leiba nawe ibom sagi leiba magi leiba sai gasi viral video footage viral ore si am ngai te adu gumba yum ya mai khoi cookie jingna ko narco terrorist ori ba drug mafia kangu cookie jingna adu gumba lamen tuyan cookie ya dare ko cookie jingduna ko bagi habitual layer machin tier la adugumba indago mengi obo kaidare sarauda thura badumba cookies nu ngasi manipur onjala kanda micham hatpa maitai hatpa aduga manipur thugara chinmada yawi kangbu singje mogi mathata chapchana justice sama tawdringai da aikoi obo kasagi kaidare yasanna bara tragana woi channa bi rumdumai khoi adai area di khoi madu daibili leaders madu khanbi gadawni adai hajani di leiriba kasagi nawi bom sagi leiriba mayum da ngasi uraiba film jina khoi
evidence do urabani ko evidence urabani agadi evidence tu to kom to athuma dam na thabon thon nawi dam ta kasi miyam da ya appeal tawjaki